Louwu-Sing-U ki Thabakta Ahanba sel sading tawdana ba amadi haksang soondana bagi changing Oina ngasi Nambol Assembly Constituency ki manung sana laiba kabu waksing namoi khulda drone season aduna Hidak Chaibagi Thabak Chathakhre tharang asi ya school da laiba Niran Green Waste Solution amadi Vishnupur District ke Phawoi V Organic Producer Company Limited ani na khusamnaraga pangthoki bane drone season aduna Hidak Chaibadu ga mari lenana Niran Green Waste Solution ge proprietor and Niranjan drone gi mateng lauraga lawfam singda Hidak Chaibasina lawmi singda sel gi sading Ahanba ngamba loinana haksang sokpagi sangsu hanthale haina phongdoki Amaromda Pamporga Hidak Kapagi Thabakasina haksang soi haiba khanglabasu tawdaba yadaba ama oina tawrambadu drone Sijinarabadi haksang sokpagi chang hanthagani haibasida sena thajai haina lawmi amana phongdoki Phawoi V Organic Producer Company Private Limited ki Director A Margina phongdoki bada Louwu-Sing wahandana pothok hena pothokpa ngamnaba amadi anauba technology ge kana bapunamak Louwu-Sing da khanganabagi panamda drone Sijinaduna Hidak Chaibagi thabak asi khatpane hairi drone na create over kana basina matam yam save tawre number 1 da ekarama se mari minute tare kadang change haidi low pari ama da minute try pan kadang changane drone na chaiba kanda second da ising yam save tawre aduga koi fertilizer se yam handara kani drone na chaiba kanda khudna chaiba gi tangkhai am kadang changne 50% kata third na health hazard se koi gi masana chaiba kanda fertilizer chaiba kanda farmer si da haksang sok khut pa taw se drone na chadi adu problem se ma pura solve tawre masa so aroi plus atopam na consumer sing da su drone jina chairak pa da har je handara ko ni da chari ba mi da su har gi chang se yam ti handare aduna consumer sing da masa so pagi changche hal hai dar health hazard ma Manipur Ahanba Oina kona private drone service drone Sijinaraga agriculture sida kona fertilizer kangde pesticide kangde fungicide kangde adagi nutrient mayam ama chaibagi service kona hokdok chaban farmer sing da hana leramdaba technology koi anoba technology se pusalaga khangalaga mayam se koi gi matam dagi labor dagi adagi paisa dagi punamak save oi mong da chakleiba hongaiba aina technology da koi gi agriculture sida horticulture da hongmo purpungam na bidong ka si program si mayam demonstration oina pangthok sabani